LEINGAK pistol CHATHANARIBA PAMBEI na LUCHINGBA UNLF ke MEEOI AHUM NIA na Fajinkhiba Thouong Adubu Yaningdaba Fongdoktpaga LOINANA Fajinkhiba MEEOI AHUM adu condition AMATTA YAODANA THADORAK HAIBA demanda HEIROK APUNBA club ke THOUMEE singna SHINDUNA NGARANG NUMIDANG HEIROK ke AKOIBADA Meira gi Khongchat ama Chatkhre Khongchat aduda saruk yakhibi HEIROK APUNBA Meira paibi convener thokchom ongbi sanjara pistol CHATHANARIBA loop amage MEEOI AHUM Fajinkhiba HAIBA se laibak thibani Makoibu condition AMATTA YAODANA athuba matamda THADORAKADABANI LOINANA lamdam asida mahosagum tangdu leitaba fibam adu hanjil hanaba thaurang lengakna lokhatpi hainasu mahakna makhataki Khongchat aduda NIA na Fajinkhiba icha sing condition AMATTA YAODANA athuba matamda THADORAKADABANI NIA gi Thouong Yaningde haibana chingba tongan ba kholau kya sulauki Nakalamaromda Waithau Kiam Sifai Haukha amasung Thobal Khunaugi Club Taranipan ge APUNBA loop ama oiriba Maitai Community Joint Coordinating Committee na silaga apex body asina konba mafam singda su NIA gi Thouong Yaningdaba Fongdoktuna masing yamnaba Meira paibi singna Meira gi Khongchat Chatkhre